Myanmar da kukising di phajana nakhoi re hairiye ado kuki masa ani Myanmar da kulen thabi khare hairi adugi pause taminarasi kukising na kangchukta drone tare thagalaga maitei singda attack tonaba amuka lalong silingai da kuki ani di hana kulen chakhatpa hawat khare hairiye Myanmar da adu da nate Myanmar gi mathang nungaiba paw mayam leiri adu taminarasi Myanmar da kuki ga junta ga kapna bata KNAB gi miyoi ani kukilen phangkhre hairi khulai kaya maram su phagat khre hairi mathang asisu kuki gi yamna nungaiba pawni kangjong amadi Myanmar gi border da lanjenana lakpa kukising jungle manungda koingau ngauri hairi saba thakpa phangdabadagi maitei da landana ba lalong sinba su lepte asomdana kuki meyam saba thakpa phangdadana ngauna leire tawriba meyam se yengu kukising se adugi pause tarasiko Myanmar amadi kamjong border da lanjenarakpa kukising jungle da saba thakpo phangdana wana khangnabagi video social media singda thadongnarakle Ichinau meyam kukising gi wari gi marak thatlaga hojik ahambade aikhoi meitei ichinau singi video khajitang meyang yefamda thamjage meitei icha singi lorapagi tungda kuki mina illegal immigrant singi wafam khasu thamjarake ahambade aikhoi meitei athoba singi video khara hana yengminarasi Ima singi mafamda ngasi su khuningakuna leijariba lasasina amamaktada ikolona kharamjari mayang Imphal thana maning leikai yaifa thorang nupi luk amasung pari mo YouTube channel ima mayam punbiduna lasasing ifamda la le haraga sumaina mateng pangbirakpagidamakta lasasing thamodagi harauba fongdokchari ngasi mafam anida mateng pangabagi video ichinau mayang yefamda thamjage aduga mafam sida akoigi mayang Imphal thana maning laka yaifa thorang nupi lup ima thopira aga ima singna red zone tana changchan biraga isa singi awana da sarugya biraga ima mayam na isa singbu yaifa thauza pibi bagi tamakta ima mayam bu pari mom channel gi magi degi ikok nonjabaga loinana ikai khumnaba uchari aduga mayam Impham da so haijagadabadi Icha singna khungakpa icha sing ibung pasing aduki mati wari da haifam khangde kari haina haigani icha singa wari sanamda thamoy aduki mati kai aduna mayamna angama mateng khajigasi tang pangbiu aduga mafam duga yeuna changjan bangamdraga su hariba number asida mayamna angama mateng pangbiu soidana ibung pasing gi mafam da yogani aduga red zone da leiba isa ibung pasing da mayamna thawna pangan happy ba lepiga noi wafam je simasu thamjage lising tara ima singna mafam jawna thimbi tamakta ima mayambo haningai tan thagat pa phongdokchari khulngak pasing wabagi pankhai yaude haujing manipur da tholeba irang asina khulngak leba isil nausing safam thakfam khangdabaga loinana karamba kanda kuki khulai paiba singna ahing nungtil misel khangduna leire kuki khulngak pasingi matang da haibam khangdare aduki mati wari kai khulngak pa ichina ibung yu pai cha singse hana gumna mateng su pangba changse laktere aduki mati wari ima ichi hairakpada thamoi se pubangam de aduda aina su video se semjabani adu video se makhata na yengminasi khungak pa isa sing khamtheng na ware haina ngarang pauda phangamani ichinaw mayamna su adu tanatana khoi icha singa wari sanaba matamda aduki mati ware hojik se aina hairakpadagi ngasi se mayang Imphal thana maning leikai degi yaifo thorang nupi lup ima mayam thopiraga ichinaw sing kharaga tawraga mafam ani khakta ekhoina ngasi mateng pangubagi video mayang Imphal thamjage ado hojik ekhoina mafam duga chaloba matamda video se lobada khara khudong sa daba lekhibadagi video se phajana loba khudong sa khidare adubu mayam Imphal da thamjareba video sidi ekhoina mafam duga changhin jaruraga ima singna mafam duda chatlu mateng pangubagi video mayang Imphal da thamjarapani haijabadi hojik khunga paisa sing ibung yupa sing aduki mati ware habase akoina chacharubase Imphal East ta mateng pangba chalubagi asi video ni sabchabi sidi ekoi mafam se haijara roige adubo hojik khunga pa ibung yupa icha sing aduki mati ware haibada hainingai leite awat pa ngaptani pauda bhauna ngarang se haikharbani icha sing khamtheng na ware haina hojik ising bhauna leire sijanai haibase ising bhauna watla bani hojik thakna ba ising bhauna phajana leite hojik aduda hojik langi pochang watli landa maru eba pochang su aduki mati watli hojik kukising na ngasi su kangchupta drone tara tare thagalai kari lalongna mukam kukising na silai base aduga
adu mafamdudasु central force mayam ama leiribani leina kuki narco terrorist illegal immigrants singna drone thagalaga amukamong maitei singi mathakta landana ba lalong silibani asi khutingmakta ekhoi maitei gi athoba khungakpa ibung yupa icha sing akhoi gi nusiraba icha nupi singna ekhoi myam gi tamakta ne thoi base chek chek selakpada ekhoi bungakpi senbi duri base ekhoi khungakpa icha isu khungakpa icha nupi khungakpa ibung yupa mayam sina ekhoi mayam gi tamakta thok turibani aduda hojik awat pana thalle khoi khungakpa ibung yupa singda hojik hana gumna mateng su pangjanba changjan base khara su wale hojik chahi ani chahi pharak pasida ekhoi mayamna angam mateng pangjalaga khungakpa icha sing awat pada khajik tangoso sarok yaminari suba chaba hojik subam nubam so khangde ekhoi hojik thabak subam so phajana leitamina sense mayam so asuk wanari warab so wana ekhoi khungakpa ibung yupa sing ini haina mayamna angam mateng pangjalakpada ingasi ibung yupa singi mafamda red zone da changjalaga adugi matik red zone riba mafam singda ibung yupa singna kuki singna landarakpa mafamda leiriba mafam singsida pari mom channel na mateng pangma ngamjaba amadi ibung yupa thoklaiba mayam sigi tamakta thongna pangan hapa ngamjari bisisu mayam gi mateng dagini aduga ngasi imphal dagi thana maning laikai dagi yaifa thorang lup ima mayam na ngasi thongna phana thokpira aga lupa lising tara mateng pangbibagi tamakta mayang imphal thokpira iba ima mayam bazo haningai tan thagapra phongdok chari ima mayam na thokpiraga masa mayam gi waraba sida khajitang oiso awabada saruk yaminaraga isa singbu thongna pangan hapiraga yaifa thaujal pibiraga ima mayam na awabada saruk yabibagi tamakta ima mayam bu haningai tan thagapra phongdok chari aduga amuk ichina mayam tanja sida koi khungakpa ichina singini aina mateng pangbirapa koi gi ichina pukchen charba ima ichina kharagi ming ai tanja sida haidok charake mayam ming se mathang tamina ahambada akhoi metei pangan ibung amagi ming hana haijarake yam nusiba ibung ni ibung asina anirak sore langi tamakta mateng pangbira iba ibung asigi mingdi Rafizuddin naharu pangok makhongdagi ibung bo haningai tan thagatpa phongdok chari metei pangan ibung ni ibung sibu aduki mati hana thagatpa phongdok chari ekhoi ima leba kanbagi tamakta ibungna angamba khajitang orso mateng pangbirapa ibungbu matam pumbada pari mom chelagi magi degi ikai khumnaba uchari mathang asina amuka ai haijarake mathang asina ekhoi hojai haiba lamdam sidergini Nandapur dagini wai Rabi Kumar hojai Nandapur dagi lupa lising ama ekhoi khungakpa ichinau singine na mateng pangbirei haidingai tan thagatpa phongdok chari tungda hena mayangi mateng pangba ngamba oibu mathang asina amu kwa kaithel Thaunau jam leikai dagi wahingbam Sunita Devi amadi wahingbam Bikramjit lupa chamnga akoi chinau singine na mateng pangbirei mathang asina amu haubam khamba yaripok khoirom mathak dagi lupa chamnga akoi chinau singine na mateng pangbirei ibe chaubi thoksom maharabi dagi lupa jangai donation kapirei asina mo kasar singri bon dagi mutum rajibna lupa chamnga akoi chinau singine na mateng pangbirei haningai tana thagachari mayam puna mapu aduga mathang kamu haijarake thiam apabi yaripok lai manai dagi lupa samnga ichinau singine na mateng pangbirei mathang asina mo koirengei dagi stylo tailoring ibobi haibasina lupa chahum akoi ichinau singine mateng pangbirei anira sure ahamad lupa chani ema mateng pangbirei ichinau singine haina mathang asina mo kakching dagi salam bisurup makha laikai dagi lupa chamnga ichinau singine mateng pangbirei aduga yamna nusiba wafam amasu mayangfam lupa lising ahum ichinau singine mateng pangbirei mingamadi leifam amata hairakte tautabu mateng pangbirakpagi tamakta pukchen chauba asombu haningai tan thagatpa phongdok chari pabung kaudira ima kaudira ibung kaudira iche kaudira khangdare adumapu khungakpa ichinau singine aina lupa lising ahum donation kapirakpagi tamakta pukchen chauba adugumba ojabu hana thagatpa phongdok chari mingamadi leifamdi hairaktare adu ergosu donation changa banina aina lauthok chadragadi nongaite aina senfam do haijabani do ichinau mayam maraga sida sitha nanthoba leiba taraga so waro biganu whatsapp number pijari basida whatsapp leibani asida message ka tausanbiramo ai mathangda amuka haijarake ado ichinau mayam video se pau se makata na khasita hana yengminagi siko terrorist singna kangsup amadi thangnana lairiba khun singi nongtaki sarukta drone taraga tare thagalaktuna kihanbagi thabak chatharagle haide kuki kukising di haujiksu kukising na maitegi mathakta landa number plan sana ba lepte
kukising na kangchupta drone tara tare thagala aga maite gi khun singi mathakta hojik hojik drone thagala ibse kukising gi kari lalong no aduga hojik hojik high school ke Poland haiba high school ase imphal kilometer 3 khaktang chalaga leiba adugoma mafamda kuki terrorist singna kem sajalaga leire hairi asugumba mayam ama hojik hojik tawriaba asi mayam se maite gi mathakta landana ba siliba lalong mayam se central government state government athuba matamda action lokhat pi hoiba pham je si haijage aduga chek selakpada ekhoi gi ne na ahamada chongdok tori ba se ekhoi khunga pai bung yupa chingkhong da leiriba asugumba ibung yupa khakna ahamba gi ne ekhoi gi maitei kanba ekhoi gi inat kanba ekhoi gi iramdam kanba gi tamokta chongdorak tori ba se ekhoi gi ibung yupa loijing loya da leiriba chingkhong da leiriba ibung yupa icha khaksinani ngasi chahi ani chupna tumba saba khangda he hojik hojik leiri base ekhoi mayam gini ado ibung yupa sing aduki matik ware cha sing aduki matik ware lan gi pochai wasa lei cha na ba thak na ba set na ba ising bhauna hojik wa le na hiram khudi mak ta awat pangak ta kari haina mayam nge phang da thamdori bano aduna mayam na mateng pangbira kan ai bagi thaja base thamjaraga mayam dagi mateng nijabani mayam na anak mafam akhoi khungak pa ichinau singda angam mateng khajitang pangbiu sing chara mom tang khaina raga oiraga su hinjang chara mom tang oiraga su ising tang oiraga su ibung yupa sing awabada saruk yabiu aduga awana akhoi mayam gi tamakta thoiba ibung yupa singda ekhoina thauna pangal happy se pham je si haijege aduga mafam yona changjan ba ngamdaba ibung yupa oja ima pabung singna angam mateng khajitang pangbiraga apun baduna pari mom namuk asom mayam na pami ba mafam yona yohon jagane bo pham se sima thamjage adu ichinaw mayam video se paw masam ta ga hapcharamge singda thadong narakle Imphal dagi kilometer 10 khakta chatlaga leiba ke Poland High School da kukising na kem saduna leiba gi video footage social media singda thadong narakle ichinaw mayam ngasi gi video se matang siga loisanjarege video siga soiran yaukhiba kya leirega sungak pi waina pari mom channel na yengbiriba mayam puna ke pham de ikok nonjari aduga amuka roi badang asi ima mayam na lowiriba thauna ima mayam na ngasi ekhoi iramdam gi tamada thokpireba ima mayam amadi ekhoi ibung yupa singna inat kanbagi ifrup kanbagi iramdam kanbagi tamak thokleiba asugumba athauba ima amadi ibung yupa icha mayam puna maku haningai ta thagatpa phongdokchari loina thokleiba ekhoi gi athauba mayam da thauna pangal hapiriba support tobireba mateng pangbiriba mayam puna makusu haningai ta thagatchari maitei amadi maitei pangal mayam punjalaga iramdam kanba amadi yelhomi mayam punjalaga iramdam kanmine se apham je si haijage mayam puna mak ngasi gi video se matang siga loisanjarage video siga soiran yaukhiba kya lerege so ngakpi gani aina pari mom channel na yengbiriba mayam puna ke pham de ikok nonjari kangle pakna yai phare ibodo pakhang mana yai phare mathang video da mo unarasi chinaw mayam terrorist singna maitai da khatnaba hauduna leibagi manung channa ngarang January 19 ki numidang pung 3 mari rom tabadage pung 3 19 faubada kuki narco terrorist singna drone tara ka tare thagalaktuna kangsup amadi thangnana leireba maitai khonsingda kihanbagi thawong ama chatharagla haina social development association kangsup ki general secretary Dijendro angomna phongdorakle mahana phongdorakpugi matungina de ngahak laitana kuki narco terrorist singna drone pahaninglaga pahanba drone bombing tawninglaga tawduna se lenga mathing bangam dribasi karigino kangsup area da lairiba kuki khonsingda central force ki outpost singsu marang kaina laina kuki terrorist singna chatharagli ba thong ase yamna pen de haide mahana makha tana hai kuki narco terrorist sing ase central force sing mathau ningtina pangthoktuna thingna bagi tabak pai khatpiyo kuki narco terrorist singna maitai da khanaba hauri ba se khodak tale fallo kangsup amadi masegi akoi bida lairiba kuki narco terrorist singna ngahak laitana nongmai amadi bom kapsinba drone bombing tauba drone kya thagatuna miyam mi pai hanba se khudak ta lep naba manipur lengak na lokhatom thokpa thaba do sabchan lobi na basu apel tawrakle Yeah.